ꯃꯌꯥꯝꯕꯨ ꯑꯍꯜꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 30 ꯏꯪ ꯁꯣꯛ 2025 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯕ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯍꯟꯊꯣꯛ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ 33 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯉꯁꯤ ꯌꯧꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯁꯤ ꯑꯩꯍꯥꯛꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯍꯩ 10 ꯑꯗꯨ ꯍꯥꯟꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯋꯥꯍꯩ ꯑꯁꯤ ꯏꯔꯥꯠꯄ ꯍꯥꯏꯕꯅꯤ, ꯏꯔꯠꯄ꯫ ꯑꯅꯤꯁꯨꯕ ꯋꯥꯍꯩꯅ ꯀ꯭ꯔꯤꯊꯣꯏ ꯆꯤꯅꯨꯌꯥ, ꯀ꯭ꯔꯤꯊꯣꯏ ꯆꯤꯅꯨꯌꯥ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯍꯩꯅ ꯈꯧꯒꯥꯛ ꯅꯥꯏꯗꯕ꯫ ꯃꯔꯤꯁꯨꯕ ꯋꯥꯍꯩꯅ ꯆꯀ꯭ꯔꯤ ꯆꯥꯎ꯫ ꯃꯉꯥꯁꯨꯕ ꯋꯥꯍꯩꯅ ꯆꯦꯡꯂꯧ ꯍꯛꯅ ꯈꯨꯕ꯫ ꯇꯔꯨꯛꯁꯨꯕ ꯋꯥꯍꯩꯅ ꯇꯤꯡ ꯁꯣꯛꯄ꯫ ꯇꯔꯦꯠꯁꯨꯕ ꯋꯥꯍꯩꯅ ꯊꯃꯪ꯫ ꯅꯤꯄꯥꯜꯁꯨꯕ ꯋꯥꯍꯩꯅ ꯅꯝꯉꯥ ꯂꯩ꯫ ꯃꯥꯄꯜꯁꯨꯕ ꯋꯥꯍꯩꯁꯤꯅ ꯄꯥꯡꯃ꯫ ꯇꯔꯥꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯋꯥꯍꯩꯁꯤꯅ ꯍꯪ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩ 10 ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯥꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯈꯪꯗ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯋꯥꯍꯩ, ꯑꯔꯤꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ꯫ ꯑꯩꯍꯥꯛꯅ ꯍꯧꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯋꯥꯍꯩꯁꯤ ꯉꯁꯤꯗ ꯑꯩꯈꯣꯏꯒꯤ 368 ꯁꯨꯕ ꯋꯥꯍꯩ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯅ 368 371 ꯁꯨꯕ ꯋꯥꯍꯩ ꯑꯁꯤ ꯏꯔꯠꯄ ꯍꯥꯏꯕꯅꯤ꯫ ꯏꯔꯠꯄ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏꯒꯤ ꯄꯜ ꯊꯤꯡꯒꯠꯇꯨꯅ ꯏꯁꯤꯡ ꯀꯪꯍꯟꯕꯁꯤ꯫ ꯄꯜ ꯊꯤꯡꯒꯠꯇꯨꯅ ꯏꯁꯤꯡ ꯀꯪꯍꯟꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯔꯠꯄ ꯍꯥꯏꯅ ꯈꯪꯅꯩ꯫ ꯏꯪꯂꯤꯁꯇ ꯇꯨ ꯃꯦꯛ ꯋꯥꯇꯔ ꯗ꯭ꯔꯥꯏ ꯕꯥꯏ ꯔꯥꯏꯖꯤꯡ ꯕꯟꯁ ꯐꯣꯔ ꯐꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯔꯠꯄ ꯍꯥꯏꯅ ꯈꯪꯅꯩ꯫ 372 372 ꯁꯨꯕ ꯋꯥꯍꯩꯁꯤꯅ ꯀ꯭ꯔꯤꯊꯣꯏ ꯆꯤꯅꯨꯌꯥ, ꯀ꯭ꯔꯤꯊꯣꯏ ꯆꯤꯅꯨꯌꯥ, ꯀ꯭ꯔꯤꯊꯣꯏ ꯆꯤꯅꯨꯌꯥ ꯍꯥꯏꯕꯅꯀꯣ꯫ ꯀ꯭ꯔꯤꯊꯣꯏ ꯆꯤꯅꯨꯌꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯌꯥꯝꯅ ꯊꯤꯕ, ꯑꯣꯏꯗ ꯄꯥꯗꯕ ꯌꯥꯝ ꯉꯥꯡꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯊꯣꯏ ꯆꯤꯅꯨꯌꯥ ꯀꯧꯏ꯫ ꯍꯥꯏꯕꯗꯤ ꯏꯪꯂꯤꯁꯇ ꯇꯨ ꯇꯦꯜ ꯑꯦ ꯂꯥꯏ, ꯃꯤꯅꯝꯕ ꯇꯧꯕ, ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯇꯧꯕ ꯑꯗꯨꯕꯨꯅꯤ꯫ 373 368 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯈꯧꯒꯥꯛ ꯅꯥꯏꯗꯕ ꯍꯥꯏꯕꯅꯤ꯫ ꯈꯧꯒꯥꯛ ꯅꯥꯏꯗꯕ ꯍꯥꯏꯕꯗꯤ ꯀꯣꯏꯅꯗꯕ, ꯑꯩꯈꯣꯏꯒꯤ ꯍꯪꯒꯣꯏꯅꯗꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯧꯒꯥꯛ ꯅꯥꯏꯗꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯏꯪꯂꯤꯁꯇ ꯐꯦꯃꯤꯂꯤꯌꯔꯒ ꯑꯣꯏꯕ ꯍꯥꯏꯕ ꯐꯦꯃꯤꯂꯤꯌꯔ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯧꯒꯥꯛ ꯅꯥꯏꯗꯕ ꯍꯥꯏꯗꯤ ꯀꯣꯏꯅꯗꯕ, ꯍꯪꯒꯣꯏꯅꯗꯕ ꯑꯗꯨꯕꯨꯅꯤ꯫ 363 ꯁꯨꯕ 374 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯆꯀ꯭ꯔꯤ ꯆꯥꯎ, ꯆꯀ꯭ꯔꯤ ꯆꯥꯎ꯫ ꯆꯀ꯭ꯔꯤ ꯆꯥꯎ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯩ ꯌꯦꯠꯄ ꯌꯥꯝ ꯀꯟꯕ ꯃꯤꯗꯣ, ꯑꯗꯒꯤ ꯅꯤꯡꯉꯥꯏꯒ ꯌꯥꯝ ꯇꯧꯒꯟꯕ ꯃꯤꯗꯣ, ꯑꯗꯨꯒ ꯅꯤꯡꯉꯥꯏ ꯌꯥꯝ ꯆꯥꯎꯕ, ꯑꯩꯈꯣꯏꯒꯤ ꯃꯔꯩ ꯌꯦꯠꯀꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯀ꯭ꯔꯤ ꯆꯥꯎ ꯍꯥꯏꯅ ꯀꯧꯏ꯫ ꯏꯪꯂꯤꯁꯇ ꯑꯥꯔꯒꯨꯋꯔ ꯑꯣꯔ ꯑꯥꯔꯒꯨꯃꯦꯟꯇꯦꯇꯤꯞ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯒꯨꯝꯕ ꯃꯤꯗꯨ ꯑꯩꯈꯣꯏꯅ ꯆꯀ꯭ꯔꯤ ꯆꯥꯎ ꯍꯥꯏꯅ ꯈꯪꯅꯩ꯫ 385 ꯁꯨꯕ 375 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯆꯦꯡꯂꯧ ꯍꯛꯅ ꯈꯨꯕ꯫ ꯆꯦꯡꯂꯧ ꯍꯛꯅ ꯈꯨꯕ ꯍꯥꯏꯕꯁꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ, ꯁꯛ ꯌꯥꯝꯅ ꯅꯧꯔꯤꯕ ꯍꯥꯏꯕꯅꯤ꯫ ꯁꯛ ꯌꯥꯝꯅ ꯅꯧꯔꯤꯕ ꯍꯥꯏꯕꯗꯤ ꯆꯍꯤ ꯌꯥꯝꯗ꯭ꯔꯤꯕ, ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯀꯥꯡꯕꯨꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯆꯦꯡꯂꯧ ꯍꯛꯅ ꯈꯨꯕ ꯍꯥꯏꯅ ꯈꯪꯅꯔꯤꯁꯦ꯫ ꯏꯪꯂꯤꯁꯇꯒꯅ ꯑꯣꯐ ꯇꯦꯟꯗꯔ ꯑꯦꯖ ꯃꯁꯤꯕꯨꯅꯤ ꯈꯪꯅꯩ꯫ 383 ꯁꯨꯕ 376 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯇꯤꯡ ꯁꯣꯛꯄ꯫ ꯇꯤꯡ ꯁꯣꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯁꯣꯛꯄꯗꯨꯅꯤ꯫ ꯊꯋꯥꯏ ꯌꯥꯝꯅ ꯁꯣꯛꯄꯗꯣ, ꯅꯨꯡꯉꯥꯏꯇꯕꯗꯣ ꯇꯤꯡ ꯁꯣꯛꯄ ꯀꯧꯏ꯫ ꯏꯪꯂꯤꯁꯇꯒꯅ ꯇꯆ ꯇꯨ ꯗ ꯀ꯭ꯋꯤꯛ ꯅꯠꯇ꯭ꯔꯒꯅ ꯍꯔꯠ ꯗꯤꯞꯂꯤ ꯍꯥꯏꯅ ꯈꯪꯅꯩ꯫ 377 368 ꯁꯨꯕ ꯋꯥꯍꯩ ꯑꯗꯨꯅ ꯊꯃꯪ ꯍꯥꯏꯕꯅꯤ꯫ ꯊꯃꯪ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯍꯥꯏꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯃꯪ ꯍꯥꯏꯅ ꯈꯪꯅꯩ꯫
ꯑꯗꯨꯗꯒꯤ ꯏꯪꯂꯤꯁꯇꯒꯅ ꯀꯪꯂꯥꯁꯤꯗꯤ ꯀꯪꯂꯥ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗꯨꯒ ꯀꯣꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯦꯂꯦꯁ ꯀꯥꯏꯅ ꯈꯪꯅꯩ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯒ ꯍꯥꯏꯅꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯒꯨꯝꯕꯁꯦ ꯃꯁꯤ ꯀꯣꯅꯨꯡ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯪꯂꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯒ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗꯨꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅꯦꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯃꯁꯤ ꯃꯣꯏꯅ ꯂꯩꯕ ꯖꯒꯥꯗꯨꯕꯨ ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯍꯥꯏꯅ ꯁꯨꯝ ꯈꯪꯅꯈꯤꯕꯗꯨꯅꯤꯀꯣ ꯑꯗꯨꯅ ꯀꯪꯂꯥ ꯍꯥꯏꯕꯁꯤ ꯊꯝꯕꯝ ꯍꯥꯏꯅ ꯈꯪꯅꯩ ꯀꯪꯂꯥꯁꯤꯗꯤ ꯏꯪꯂꯤꯁꯇ ꯑꯗꯨꯝ ꯀꯪꯂꯥ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯒ ꯑꯅꯧꯕꯗ ꯂꯣꯟ ꯑꯁꯤꯗ ꯀꯣꯅꯨꯡ ꯍꯥꯏꯕꯅ ꯄꯦꯂꯦꯁ ꯑꯗꯨ ꯀꯣꯅꯨꯡ ꯍꯥꯏꯅ ꯈꯪꯅꯩ 378 ꯆꯍꯨꯝꯒ ꯍꯨꯝꯗ꯭ꯔꯥꯒ ꯅꯤꯄꯥꯟ ꯁꯨꯕꯗꯅ ꯅꯝꯉꯥ ꯂꯩ ꯍꯥꯏꯕꯁꯤ ꯑꯇꯩ ꯌꯥꯝꯅ ꯇꯥꯕꯤꯌꯨ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯏꯀꯧꯕꯗ ꯁꯤꯖꯤꯟꯅꯕ ꯂꯩꯌꯣꯝ ꯍꯥꯏꯇꯥꯔꯦ ꯂꯩꯌꯣꯝ ꯍꯥꯏꯗꯤ ꯂꯩꯒꯤ ꯃꯌꯣꯝꯗꯣ ꯑꯗꯨ ꯑꯅꯤꯅꯤꯀꯣ ꯍꯥꯏꯔꯤꯕ ꯂꯥꯏ ꯍꯔꯥꯎꯕꯗ ꯏꯀꯧꯕꯗ ꯁꯤꯖꯤꯟꯅꯕ ꯂꯩ ꯃꯌꯣꯝ ꯑꯅꯤꯗꯣ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯔꯛꯇ ꯊꯝꯃꯦꯕ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯝꯉꯥ ꯂꯩ ꯀꯧꯋꯦ ꯍꯥꯏꯗꯤ ꯗ ꯐ꯭ꯂꯥꯋꯔ placed between ꯂꯥꯏꯅꯤꯡꯊꯧ and ꯂꯥꯏꯔꯦꯝꯕꯤ during the ritual of ꯏꯀꯧꯕ in ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯃꯩꯇꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩꯁꯤ ꯇꯥꯕꯤꯔꯣ ꯈꯪꯕꯤꯔꯣ ꯃꯊꯪ 384 ꯁꯨꯕ 379 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯄꯥꯡꯃꯥ ꯍꯥꯏꯕꯅꯤ ꯄꯥꯡꯃꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯃ ꯍꯥꯏꯕ ꯅꯥꯃ ꯍꯥꯏꯕꯗꯤ ꯑꯃꯈꯛ ꯍꯥꯏꯕ ꯍꯥꯏꯗꯤ ꯖꯨꯔꯥ ꯅꯠꯇꯕꯗꯣ ꯑꯅꯤ ꯅꯠꯇꯕ ꯅꯥꯃ ꯇꯥꯕꯗꯣ ꯑꯃꯈꯛ ꯑꯣꯏꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯄꯥꯡꯃꯥ ꯍꯥꯏꯅ ꯈꯪꯅꯩ ꯏꯪꯂꯤꯁꯇꯒꯅ ꯁꯤꯡꯒꯜ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ 330 ꯁꯨꯕ 380 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯍꯪ ꯍꯥꯏꯕꯅꯤ ꯍꯪ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯟꯇ꯭ꯔꯒ ꯍꯥꯏꯅꯕ ꯑꯗꯒꯤ ꯁꯤꯁꯨ ꯍꯪ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟ ꯅꯠꯇꯕ ꯀꯣꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯐꯤ ꯇꯨꯕꯒꯤ ꯑꯣꯏꯔꯁꯨ ꯐꯤ ꯁꯥꯕꯒꯤ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯀꯣꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯪ ꯍꯥꯏꯅꯁꯨ ꯈꯪꯅꯔꯝꯃꯤ ꯑꯗꯒꯤ ꯑꯃꯔꯣꯝꯗ ꯁꯔꯨꯒꯤ ꯇꯥꯟꯅꯐꯝꯁꯦ ꯖꯣꯏꯟ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯪꯂꯤꯁꯇ ꯖꯣꯏꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯦ ꯃꯁꯤ ꯁꯔꯨꯒꯤ ꯇꯥꯟꯅꯐꯝꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯪ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯨꯂꯦꯁꯟ ꯏꯁꯄꯤꯁꯤꯌꯦꯜꯂꯤ ꯗ ꯄꯥꯔꯠ ꯑꯣꯐ ꯗ ꯕꯣꯗꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯍꯪ ꯍꯥꯏꯅ ꯈꯪꯅꯩ ꯍꯪꯁꯤ ꯃꯈꯜ ꯈꯔ ꯂꯩ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯊꯪꯒꯤ ꯁꯟꯗꯦ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ